back to my channel. Ma'am, my brain is coming. I just put it right there. I must see Papa Chalaga Sana or a punteta, Namana by Hale. It is again a Papa. Do I have Diwali Nico, Ma'am Lumuka, Kanare, I don't know a city, waiting with Yam. The most important, one of the most important day in our life, having a city in Michima. We do Ripoco. Important day in Haido, which is a point of the mighty Tabaki interview for my purely MPS in the law. The interview Sakadam. I come up on the reporting Nipoco. I can pronounce a minute on Nipoco. And was a comparing from our secretary. It's a breakfast of a Tori Mazo, Poshamaya, Poshangre, Maduhinita, I don't know. Random Pecado, I took an embassy block. Tuzudum, Lago Paratidum, Richardum, Yorkosum, Yariponia. And when the finger cross, praying to the God, or show the joke when a kind of Kodamzeri, or with a coin of a car. But when I stay EP over there, EP charge. Kem kon mangi di makumang ni po. Masaya na ba to siya when I interview. Sakata po ko. Basta na like ko mo tesen kem layo no po. Just nangi full ay best wang malan to ay best pito ni gana si dress sepa sesela. Ako le over lo. Ado ngarang to ram. Just nangi tai do kino to we. Manungi tai do kole. Kyo din injangro. There's kem ka no ba. Just relax. Kaya din nang kaya hai ban te da. Positive thinking da. Kalimta mind da koi singnebagi wa pun khallu no. Ai choidra ai khala da bane. Ai kon kiteng chingkalo na. Atunda. Ainadi. Tono sesela. Ipan tasalak tore. Ipan min tara swai da to. To na ba. Adune nangi kongtin mo na do kre hebit lay hamra Horen nung dawan ne no ka tune nung dara aduna hasipung nipa minitara tasala ibani kaga ai thok na ba ready de lay re bani ko kai dum thok do ka thana ma pa na mang ola dawla ko kala lu ra thok sakina ba adan in detail stay hore na da khama go in hide mong de yes ko ko khama ro de ko ma na chala ji nong da kero tani mo la kan tho ja re ko ai di dum ready bi go kren pa ne Then throw again, boy. La. Và biết của mình ngoài nó phong đi ngoài nó phong bây giờ just relax yêu đấy Ivani con chỉ cũng chỉ là có hiểu không Ipa mà khai ta sẽ là apa jadi reporting tau kata mereka mai je aduh ujung kan yêu ra gap lai bena phara pharen traffic jam no oi dana tension ka du sok to ko oda no koine first ribbon ke pharen dum top to dum tau jara jini koina ko ma'am you wish the
ꯑꯗꯨꯅ ꯃꯣꯏꯁꯦ ꯕꯦꯁ ꯑꯅꯤ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯃꯣꯔꯅꯤꯡ ꯁꯤꯞ ꯑꯃꯒ ꯑꯗꯒꯤ ꯏꯚꯤꯅꯤꯡ ꯑꯥꯐꯇꯔꯅꯨꯟ ꯁꯤꯞ ꯑꯃꯒ ꯍꯥꯏꯗꯤ ꯕꯤꯐꯣꯔ ꯂꯟꯁ ꯑꯥꯐꯇꯔ ꯂꯟꯁ ꯑꯃꯒ ꯑꯩꯈꯣꯏ ꯅꯥꯎꯒꯤꯅ ꯕꯤꯐꯣꯔ ꯂꯟꯁꯇ ꯇꯥꯕ ꯃꯣꯏ ꯄꯨꯟꯅ ꯃꯤ 36 ꯈꯟꯒꯠꯂꯛꯄ ꯑꯗꯨꯗ ꯃꯤ 22ꯅꯦꯕ ꯈꯟꯗꯣꯏꯁꯦ ꯁꯤꯗ ꯔꯤꯖꯥꯔꯕꯦꯁꯟ ꯂꯣꯏꯅꯃꯛ ꯂꯩꯔꯦ OBCꯒꯤꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯖꯦꯅꯔꯦꯜ OBC STꯒꯤ ꯂꯣꯏꯅꯃꯛ ꯀꯣꯇꯥ ꯌꯥꯎꯔꯦꯕꯀꯣ 22ꯁꯤꯗ ꯃꯣꯏꯁꯦ ꯑꯁꯦꯡꯕꯗꯤ 2017ꯗ ꯇꯧꯈꯤꯕ ꯔꯤꯇꯟ ꯑꯦꯛꯖꯥꯝꯅꯦ ꯑꯗꯨꯗ ꯃꯣꯏ ꯀꯣꯔꯠ ꯀꯦꯁ ꯂꯩꯈꯤꯕꯗꯒꯤ ꯍꯟꯗꯛꯀꯤ ꯑꯣꯛꯇꯣꯕꯔꯁꯤꯗꯅꯤ ꯑꯦꯛꯖꯥꯝ ꯔꯤꯇꯟ ꯍꯥꯏꯗꯣꯔꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯑꯃꯨꯛ ꯐꯤꯛꯁ ꯇꯧꯔꯤꯅꯦꯕꯀꯣ 2017ꯗ ꯔꯤꯇꯟ ꯇꯧꯈ꯭ꯔꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯨꯡ 9 ꯇꯥꯒꯗꯕ ꯃꯤꯅꯤꯠ 5 ꯈꯛ ꯉꯥꯏꯔꯦ ꯄꯨꯡ 9ꯗꯤ ꯃꯣꯏ ꯔꯤꯄꯣꯔꯇꯤꯡ ꯇꯧꯒꯗꯕꯅꯦꯕꯀꯣ ꯃꯤꯕꯨꯗꯤ ꯂꯣꯏꯅꯃꯛ ꯃꯣꯏꯗꯤ ꯑꯍꯥꯟꯕꯒꯤ ꯃꯣꯔꯅꯤꯡ ꯁꯤꯞꯀꯤꯗꯤ ꯂꯥꯛꯅꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨꯝ ꯃꯥ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯒꯅꯦꯕꯀꯣ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯊꯦꯡꯕꯗ ꯂꯦꯠ ꯏꯚꯤꯅꯤꯡꯗ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯍꯥꯏꯗꯣꯛꯀꯗꯕ ꯃꯥꯜꯂꯦ ꯃꯣꯏꯒꯤ ꯊꯨꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯀꯟꯕꯅꯤꯅ 9:20 ꯇꯥꯔꯦ ꯃꯣꯏ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯆꯪꯈꯤꯗ ꯉꯥꯏꯔꯤꯕꯀꯣ ꯑꯗꯨ ꯑꯩ ꯄꯨꯛꯁꯦ ꯈꯔ ꯂꯨꯝꯁꯤꯜꯂꯛꯄꯒꯤ ꯇꯥꯏꯞ ꯇꯧꯋꯦ ꯑꯗꯣ ꯄꯨꯛ ꯂꯨꯝꯁꯤꯜꯂꯛꯑꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯑꯥꯗ ꯎꯔꯤꯁꯨꯕ ꯐ꯭ꯂꯥꯛ ꯁꯤ ꯂꯩꯔꯤꯕꯀꯣ ꯌꯧꯕꯤꯔꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯅꯤꯍꯦ ꯍꯧꯖꯤꯛ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 15 ꯇꯥꯔꯦ ꯑꯍꯥꯟꯕ ꯀꯦꯟꯗꯤꯗꯦꯠ ꯃꯥꯜꯂꯦ ꯂꯣꯏꯔꯒ ꯊꯣꯛꯂꯛꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔ ꯃꯥꯒꯤ ꯔꯣꯜ ꯅꯝꯕꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯔꯤꯌꯦꯜ ꯋꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ 6ꯇ ꯇꯥꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯔꯁ ꯀꯦꯟꯗꯤꯗꯦꯠ ꯊꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯐꯥꯔꯁ ꯀꯦꯟꯗꯤꯗꯦꯠ ꯃꯥꯜꯂꯦ ꯃꯥ ꯈꯛꯇꯪ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄ ꯎꯔꯤꯁꯦ ꯑꯇꯩ ꯑꯃꯠꯇ ꯊꯣꯛꯂꯛꯄ ꯎꯗ꯭ꯔꯤꯕ ꯑꯗꯨꯅ ꯏꯅꯥꯎꯄꯥꯅ ꯏꯟꯇꯔꯚ꯭ꯌꯨ ꯆꯪꯖꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯀꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯄꯥꯈꯠꯇꯕ ꯅꯠꯇꯦ ꯄꯥꯈꯠꯂꯒꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅꯗꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯂꯩꯔꯒꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯂꯩꯔꯒꯁꯨ ꯑꯟꯂꯦꯁ ꯐꯥꯏꯅꯦꯜ ꯃꯣꯏꯒꯤ ꯃꯦꯔꯤꯠ ꯂꯤꯁꯇꯣ ꯌꯦꯡꯗ꯭ꯔꯒꯗꯤ ꯈꯪꯉꯣꯏꯗꯣꯏꯅꯤꯅꯀꯣ ꯑꯗꯒꯤ ꯅꯦꯅꯥꯁꯨ ꯇꯥꯔꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯌꯥꯎꯕꯤꯔꯛꯄ ꯇꯣꯞ 10 ꯃꯅꯨꯡꯗ ꯌꯥꯎꯕꯤꯔꯛꯄ ꯇꯣꯞ 10 ꯃꯅꯨꯡꯗ ꯌꯥꯎꯔꯒꯗꯤ ꯀꯝꯄꯜꯁꯔꯤ ꯁꯤꯌꯣꯔ ꯁꯦꯂꯦꯛꯁꯟ ꯐꯪꯒꯅꯦꯕꯀꯣ MPCꯒꯤꯗꯤ ꯑꯣꯟꯂꯤ ꯃꯣꯏꯗꯤ ꯃꯦꯔꯤꯠ ꯂꯤꯁ ꯈꯛꯇꯪ ꯄꯨꯊꯣꯛꯄꯅꯤꯅ ꯑꯗꯨꯅ ꯖꯦꯅꯔꯦꯜꯅꯤꯅ ꯇꯣꯞ 10 ꯃꯅꯨꯡꯗ 13ꯗ ꯌꯥꯎꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯁꯦꯐ ꯁꯥꯏꯠꯇ 10 ꯃꯅꯨꯡꯗ ꯌꯥꯎꯔꯒꯗꯤ ꯂꯣꯏꯅ ꯑꯣꯏꯔꯦ ꯀꯣ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏꯅ ꯁꯤꯗꯀꯣ ꯂꯣꯏꯔꯦ ꯃꯥ ꯏꯟꯇꯔꯚ꯭ꯌꯨ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯆꯠꯀꯥꯅ ꯈꯨꯝꯃꯤꯗ ꯀꯩꯗꯩꯅꯣ ꯑꯗꯣ ꯍꯣꯔꯦꯟ ꯂꯥꯏ ꯈꯨꯔꯝꯃꯒ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯥ ꯏꯟꯇꯔꯚ꯭ꯌꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯦ ꯍꯥꯏ ꯃꯥ ꯂꯣꯏꯅꯃꯛ ꯈꯨꯝꯃꯝꯃꯦ ꯍꯥꯏ ꯌꯥꯝ ꯑꯗꯨꯝ ꯅꯪꯅ ꯈꯨꯝꯃꯤꯗꯨ ꯑꯗꯨꯝ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯆꯨꯝꯃꯦ ꯒꯨꯗ ꯑꯗꯨꯒꯤꯁꯨ ꯍꯣꯔꯦꯟ ꯌꯦꯡꯉꯁꯤ ꯌꯥꯝꯅ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ ꯌꯥꯝ ꯐꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯝꯃꯤꯁꯦ ꯀꯣ ꯍꯣꯔꯦꯟ ꯌꯥꯎꯕꯤꯔꯛꯄ ꯍꯥꯏꯗꯣꯛꯄ ꯀꯥꯟꯗ ꯑꯗꯨꯅꯤ ꯏꯁꯤ ꯈꯔ ꯊꯛ ꯃꯃꯥꯡ ꯁꯧꯔꯝꯃꯅꯤ ꯅꯨꯡꯉꯥꯏꯔꯦ ꯋꯥꯏ ꯆꯪꯉꯤ ꯑꯇꯩꯅꯕꯗꯤ ꯅꯉꯣꯟꯗ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟ ꯑꯩꯅ ꯈꯨꯝꯖꯔꯝꯕꯗꯨꯅꯦ ꯑꯩꯅ ꯏꯟꯇꯔꯚ꯭ꯌꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯈꯨꯝꯃꯤꯅꯦꯅ ꯑꯩ ꯂꯧ ꯈꯨꯝꯃꯝꯃꯤꯗꯨꯒ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗꯨꯗꯤ ꯑꯗꯨꯅꯤꯗ ꯑꯩꯅ ꯍꯪꯉꯤꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤꯀꯣ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯁꯨ ꯌꯥꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯕ꯭ꯂꯣꯒꯤꯡ ꯅꯪꯒꯤ ꯄꯣꯠꯆꯩ ꯅꯨꯡ ꯁꯨꯔꯕ ꯐꯣꯟ ꯌꯧꯔꯒ ꯁꯤꯗ ꯑꯩꯈꯣꯏꯕ ꯉꯥꯏ ꯂꯩꯔꯝꯃꯤꯖꯨꯔꯕ ꯌꯨꯝ ꯌꯧꯔꯦ ꯍꯥꯏꯕ ꯊꯣꯡꯒ ꯍꯥꯡꯗꯣꯛꯇꯅ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯏꯅꯥꯎꯄꯥꯅ ꯄꯩꯈꯥ ꯊꯥꯔꯁꯨ ꯍꯥꯏꯗꯣꯛꯇꯤꯕꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇꯦꯟꯁꯟ ꯉꯥꯛꯇ ꯌꯨꯝꯗ ꯌꯧꯔꯛꯑꯦ ꯑꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ 이런만 알로 통화. ꯑꯁ ꯅꯪ ꯂꯣꯛ ꯇꯧꯗꯣꯔꯤꯁꯤ ꯅꯥꯇꯣꯟꯗꯣ ꯐꯨꯜꯂꯦ ꯉꯪꯉꯦ ꯍꯣꯏ ꯐꯣꯟ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯣ ꯍꯣꯏ ꯀꯣꯟꯅ ꯆꯠꯁꯤꯗ ꯑꯩ ꯆꯥꯒꯦ ꯂꯥꯛꯑꯣ ꯑꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯑꯩꯈꯣꯏ ꯑꯂꯨ ꯊꯣꯡꯕ ꯑꯃꯅꯦ ꯑꯗꯒꯤ ꯀꯩꯅꯣꯁꯤꯅ ꯁꯣꯏꯗꯣꯟ ꯏꯔꯣꯝꯕ ꯑꯃ ꯆꯥꯒꯦ ꯄꯨꯡ 12:30 ꯇꯥꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯗꯥ ꯗꯤꯕꯤꯟ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯀꯣ ꯂꯣꯟ ꯐꯖꯅ ꯊꯣꯛꯑꯕꯅꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯄꯥꯆꯧꯒ ꯍꯥꯏꯐꯦꯠ ꯆꯨꯁ ꯎꯔꯕ ꯑꯩꯈꯣꯏꯗꯤ ꯍꯩꯇ꯭ꯔꯥ ꯏꯕꯨꯡꯉꯣ
다 good 아드니가 아드는 거의 과같은데 쪼개고 과같은데 행내 뭐 디왈리 레이래 당신은 이보기 과같은 이보기 마기 아이디 피로이 망기 아로이고 속 딘도 따봐 아드니 쪼개도 야라봐 잡아 나 토질라 스노우 프리 아마 제게 아마 리힐룩다 그래 빠이빠이 토바 잉어디 Masaya ka 나 동강 ngân 그래가 사티가 난 아또는 ngân 봉아 어디 세라? 와 근데 요래 하 어디더라 누라. 싱가네 힙뭐 걔노죠 만또 롱치 색깔니 어디인데 파절로 후이다 싱아디 쩐니가 하 Kan lo ya na siya tar. Play asin play change. 아니지 시리즈도 막 합절로 해야래 싱아도 그래 야래 와 그래 Spoon. 예 아마 지금 뭐 누피도 뭐 각비요 해 아직 뿡따로 뭐 가이 다선 그래 나도 뭐 이 웹사이트도 다갈පති 우들이 나도 뭐 야 노티스 보다 하이도 마트를 칸데네 나도는 핵 exam제 하이도 드리게디 내나 다들 레리 바고 꿀루노 아다 하이도 마트를 칸데 아다 토로가 이 무드라 칸데 뭐 이거 웹사이트에 upload होते और रंग सही में इतने दिन तो वो फिर प्रोसेस दिखा दे चाहूँ मनी ना अगर जो मतलब वो मुझे अंदर नहीं जिसे पुंग तो कोई तासल है अंतिम लेंस रिजल्ट जी खंग जुगु नहीं ना ताती तो नहीं कोई है पावरी क्या आधा थेला मधु जाला थेला गिरो या और थेंग ना है देन होई तो अदू भी चुम्बा 웹사이트 부디 쉐어 도트리 업로드 도트리 얘기도 부디 아고 작사리 보고 어디 하지 백화 아 찔레 해보라 아두기 포토 단내리 보고 좀 더 얘기야 오시 찔레 아기도 왜 10015 근데 맘이 왜 라도네 링도 뭐 사빈다 뭐 이제 언니 미꾸리 돼 갔다니 뭐네 거기 로이래 어디다 집라기 리스디 플럽 보이드나 함라 야오래 빨리 컨그레스 예스 저거 짝 잘하면네 어디야 얘네 실라 사시야 싸가도 고는 싸지 야 가디야 야오래 가디 아이 저거 야오래 하이 유비 곡보다 어떠나 호초이나 랭네 뭐 세벤데 야오래 유비 곡 다이나 나가 이거 곡부가 뭐또 많은데 이거 하더라 저거 쇼 열거니 하더라 간디네 니나도 좋아 아이는 여기 와 불러온다 산티 영화이래 짝 잡은 거 강들에 이리 지금 타는 뭐야 어디 타는 뭐 이건 또 오게 에이 니나 아이가 하더라 아이 네 돈 포토 오게 풀컴다 함 이거 카메라 로 빠래 ngasi blok am thieng ni upalite Jadi dah hong tadi dah. 네 돈 dilasa ore 어제나 고시도 매 팜리 가와이 거 카디 चना 그래서 하이잉제 하이 아유세 삭사바기 플랜 아마 실리 거기 just 거기 패밀리 멤버 각 하와옥다가 예나 뭐 통화가 나뭐 통화가 어제나 컨펌디 다들이 저 하이잉 아유 호렌 좀 강하네 거 어제나 ngasi 블로그 좀 마타이 좀 선절하게 ям 티나 하라오래 누가 아이지 ngसा이도 칼럼이네 블로그시 केनो तो 호렌지 나고 과제 뭐 요하고 블로그시 뭐 타가더라 타글로이더라 이제 간잔 나름만에 if you have to 따라가디 가나고 좀 많이 더도
ꯑꯗꯨꯕꯨ ꯁꯤꯅ ꯏꯁꯣꯔꯅ ꯆꯥꯟꯕꯗꯒꯤ ꯌꯥꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅ ꯉꯁꯤ ꯕ꯭ꯂꯣꯒꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤ ꯄꯥꯝꯕ ꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚꯤꯌꯨꯁ ꯑꯣꯏꯕꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯅꯨꯡꯁꯤꯅꯕꯁꯦ ꯂꯩꯕꯤꯌꯣ ꯁꯣ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟड ꯕꯤ ꯍꯦꯜꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ